पाउचरी मर पाउ खरा अपडेट तौजरे आसाम की मणिपुरी सिंह मणिपुर चांगलपद ILP मथौ तारोय चीफ मिनिस्टर मणिपुरी ऑटोनोमस काउंसिल बिल असेंबली पुखननबगदमक ताक्सिननब वारेप लौखरे मणिपुर मपानदगी संगलप मितोपसिंग इनर लाइन परमिट ILP लहलबसु आसाम अमदी अतोप स्टेट सिंग लेरिबा मणिपुरी सिंह असिगी वनदि मणिपुर चांगलपद ILP मथौ तारोय हन मणिपुर के चीफ मिनिस्टर नोंगथोंबा मेरेना फाउदोगरे वाफम ऑल आसाम मणिपुरी यूथ एसोसिएशन अम्बियान सिंधुना आसाम के सिलचर लेबा राजीव भवन पांथोकिबा ऑल आसाम मणिपुरी पीपल्स कन्वेंशन पांथोकिबने धर्मदुना चीफ गेस्ट की वरोल पीरदुना चीफ मिनिस्टर नाहाय सेंटर बीजेपी लुचिंग लेंगाक लापदगी अवग नोपुक लमदमगे सावत थौरांग की थबक कैमरम लेपलितना पाइखतुना लागले असिगुम्बा खोंथांगसिंग असिगि सरुक अमु ओइना मणिपुरदसु मियामना मतम क्या की ममांगदगी तांतुना लाखिबा इनर लाइन परमिट सिस्टम चनाहन खराबनी सिस्टम असिगि मतुंग इन स्टेट असिदा संगलपा तोपा स्टेट की मियोय खुदिमक तंगाई फदना ILP पास लौबा मथौ तारे अदुमनबक मणिपुर की हौकिबा हाउस हाउसिना अतोप स्टेट सिंग तारिबा मणिपुरी सिंग की ओइनदी स्टेट असिदा लाप मतम इनर लाइन परमिट मथौ तारोय मांगना मखातना हाय मालेम की पियामना हुजिक होनरिबा लांथेंगनिरबा पुनबक असि मसा मसागी सक्तम ngamkhayamadi chat ngakna thamnana bane masi khangna akhoi isa isa nasu atop lam singda leijarabasu isa gi saktam adudi ngakna thamnana phawara ga bane ngalingai patam dangam khoi ki wakhalol leitrini bamhangdagi hauna barak tampak da khundari ba manipuri singa se manipur da leiriba myoy sing asina amatu enda punna awanungai tan tan leminaram libane masi gi jumathakta asam da khundari ba ahom Nagaland da khundari ba naga singa basung manipur da khundari ba midai singa se horokpham amatani haipagi wari kyamarom leire masigi mayek laraba khudam amu oina manipur gi mauga thangna leiba mathel khulda nung ahom yung duna leire harba nung leiriba mafam asi ahom naga amadi manipuri singi horokphamni aina thajanari asigama phorok kanglop singi amatu oibagi wakhalon pipeda mating pangata mafam sing asiba manipur leng analupa crore kullum thatu dona semkat nana bahona ragane masigi damak lam ekar nifurom su khunja singna piduna leirabani Chief Minister na makatan hai Manipur asi ngasi ngarang ta sem ki banate kumja kya ki mamang ta ki ning thau sing ki hak tak ta aruba lan pham kya marom mayuk na duna awa anak kya khangla ka ngasi ki phibam asi hora ki bane ipai pusina thampiram ba mai klara ba puari ching asi kana gumba mi kharana semdok sadok na yamna kana honari adu badu gumba aran ba thabak sing adu mangna Chief Minister oiringe didi kha koi thok loi lamdam ba se ki saktam ngak na ba badi kam khai kana ba hona bada ining thau gambir sing Narsing abadi erasan transing bening thau sing dalau rumpa thau thang adu ningsing pinaba sange masida sunatna Anglo Manipur war gi matam da ning thau kuluzandrana antama da loi thara basu british sing ki perform da kak lo la loi hajaroi lep khiwa feri amadi mathauna adu basu khak kaw thok loi da bane makha tarakpa atopa pauda Manipur lenga ke school fagat mission salak sare headmaster assistant headmaster su leitre in charge sing ukai takle Manipur lenga na lamdam asigi education sector da chauna awan ba prok na bagi pandam da how do ki school fagat mission ba from kya da chauna soiba mate ahoba kamarom leituna salak sare Manipur lenga ki makha da leiriba school sing ge manung da junior high school amasong high school ayam ba regular headmaster amata leitre selection grade oza sing marak da assistant headmaster ban charge hoina headmaster ge Tabak buhan tu na school sing calairi school calai na buhan pada headmaster ki charge puri basing di ukai tak pagamana rehari. Pausan hai Manipur le ribet junior high school amasung high school sing regular headmaster amu fawalai te. Loin na assistant headmaster na in charge headmaster ki tabak yang sinto na laire. Kumjali singani taraga mapanda secretariat education department na thoki ba order amagi matungin na oza. Sa hungkun ga mathoy assistant headmaster da promotion pi to na headmaster wena buhan ke. Atau promotion piki bosa sing adu di haju thabak tagi potha ki vada headmaster sing pham hang tu na leire loida da selection grade oza sing marak tagi assistant headmaster in charge habla school sing adu ki headmaster ki thabak wan na lagle bane school sing thabak yang silaba assistant headmaster in charge sing asi school ki thabak thorom sing pang thok na bahora bada ukai tak paga manare education department ki bakok thong po official sing na school sing dagi report karok pada madu pina na bahona wa school ki Waza wat pagi hoba men katna bahona ba yauna school singda matam gi wena thing nari isu kaya ase men katna bahona ba da chauna wa mayok nari MP san ajaw puna mak auki ki matakta police ta anoba complaint ama thangat kare masana masaba International Human Rights Association Manipur chapter ki president ni haise ba made Myanmar ki coordinator
coordinator nisu haiba mak thang mak hawke ki mathakta ambisana zawat aise madalamdam asigi ingna sikna leigada fiam da akaiba wafam sing phongdo gi amade maki mafa mapu sing polana pauthuk na honai aidon mak wa fa pi na dawa infalis gi sb da complaint amanga se patient gre impesana zawat aise mada patient ki ba complaint adu da hai mak di hawkip har pam yu asi social media platform ki khudangda leikita pam ha ki mafa mapu maharas Buddhist Rabo merger agreement ki matang lana mi am da pau thok le Manipur ma di Union of India ki mrata khudek pina ki agreement asigi matang lana pau thorok wa asin laiba ka sige apun bagi saktam amasung puari da singna pa wena thok le mak de hawkip na phangdorok libo wa fam asi mahakiming sin da na thakala ki ba Manipur ge lam Union of India da punchin da ba matam da sumna khange square mile sadet khaktani asigi manung da jingki lam NCM of merger asida yawki di haina social media da Tagalakpadagi Kagalakibani, Tagalakiba was as in a haki, Mafumda, Singapore Natana Lake Rapamaki, Pari Puri, Likram the Sus Town, Sitabaki Midari. Learner was other house of power sing sing as a Union of India, the Jowden Linktam the Lake, Habaki Mortibamas lay. Mark the Hoki Kistanman as in a Marakamaka assistant as he went as Yanabane. Nobit Nifoni Kakta, Soriva, Angang Abakisakau, Marunda, Fetis Amafangle. Biargi Modi Harita Jam Tang the Tokpa. Medical ki thawdok ama thokre somna ki nimit nifu romta ngai riba angang ki chakha odagi manung da fets ama phangle modihari da laiba rahmania medical center da somna ki nimit nifu da ngai raba angang adu layeng na da baki da pukhalaki angang adu mabuk kangkhalak bagumba ama faure ana doctor sing da pawdong ki mabuk kangkhalaki ba adogi maram dagi hariba angang adu ning thijana sing chatpa ngamdre Pima batu makatan investigate tahun nada bagi dokter atau nak angado examine tau ke. Angang atu ki mabukta kangkalak likut kangkalak kiba masung ising chat pada ating papi bagi nong haida ba atu ki maramado. Potong pengamdan da dokter tabres azisna anaba atu ki bakta computed tomography CT scan law nada bahai ki atau angak padi CT scan atu ki fal atu na mipung kuli mapo angak bagaloi nana. Thaboi sokan ki madudi hari fik liba angak atu ki sakau atu ki manung da pokada ba miyo bagi mitam Poets ama develop tawrakle ana doctor sing atuna phongdo ke masigi jamna tangna thopa mong asigi matang da wanga kloto na doctor tabres asina pauki agency sing da haiki matuti medical terminology da case asi first in fetu natragana sakhaw to ki manung da first leiva hana khangnai masi agang lak manga gi manung da sumnage ama khata da thokpa thawdok amari haike surgery ki matung da hause agang adu fakhre amasung hospital adu da gi discharge ta uhre Madhya Pradesh da mela da Panipuri charubangang marfudra daret nagre. Madhya Pradesh ki mandala district da mela amada Panipuri charubangang marfudra daret food poisoning thok tuna nagre and health official amanang asi phong dokre. District headquarters da ki kilometer kuntra gani fan lafa tribal na namna kundawa Singapore area da bang thokwa. Amasung pochai sing lain na bagi dam anak pokunggang sing da myoi kana lak na ki mela adu da ngarang thang sa kini bidang waram da. Chamara badukan amada da ki angak loi na magado spicy snack sa ki bane. Namidang pung tarit makharom tarak pada angang sing adu obo amasung mabuk nari haraki haina district hospital ki civil sergeant doctor KR Saikiana haiki adu bahausik makoi kodong tining haidi waitre haina mat phongdoke Bengal da Trinamool faction sing khanagre jum sing thowai gre West Bengal ki Malda district da Trinamool Congress ki faction adi khanabada Grbom sing langchina gre amasung yum sing thowai gre Panchayat Committee Office Viarar Safauddin Seklo sing ba Trinamool worker sing ki khotpu amaga Party dugi area President Nasir Ali Nalusing bakutpu amaga gimba Manik sak bloki Gofal for Baludola area da thawdo kadu ngarang thoki bane West Bengal da government pariba party Trinamool Congress ki kanglo pani ke marak da thoki ba khothok na ki ba thawdok sing aduda amana abada group bomb sing langchin ke amasung ki hamtra bada yum tara kani thoi ate ga kai thogan ke yamlo police person sing mafam aduda thamkre and police na haike adu moinambak house phawadi thawdok aduda Tawdok aduga mari ina na kanagumpa miyoy amata phapa laitri ana police na makatake. Harbalo singba ani adugi marakta lamgi matang da ariba yanaba amalay maduna. Mamang da su ingsa thogan ki ana maniksan ge. Trinamool Emile Savitri Mitran haike. Masada Trinamool party yu iba karigumpa mari amata laitnate aina mahang haike. Security hek lauto kibaga saysakpa masung Congress lusingba sidhu kaptan hatkre. Punjab ki khungkang singda miyamna yamna pamnaba saisakpa amasung Congress losingba sidu Mose Walabo government ma ki security lauthoki bagi hekpung kharage matu kaptun harkre Mansa district nongmina kaptun harke ba Punjabi saisakpa amasung Congress losingba sidu Mose
walagi security cover atu ngarang hantan ki strategy ki kunggang lamdam sing da yamna pamnaba masagi sehi kunifan churaba saisak padu bawon da man government na VIP culture antan na bagi khongthang amagi saru khoina ngarang makoi ki security cover amasung hantan ki ba cover adu hantan ki ba VIP samri kun gamari manung da yake security cover adu hantan ki ba VIP samri kun gamari ki manung da yauke masigi mamang da musi golabu kulai 5% barina ngaklam ki bani adu mamadu ki security cover adu khulai pai ba guard ani da hantan ki khwaidagi nau fatang kakta security pi ba hantan kraba VIP adu ki manung da thabak ta ke pothara ba police officer sing lighting ba political lusing ba sing yauri masigi mamang da state government na hana ki minister sing MLA sing ba private property ki punda chama ga marfu ga mari ki security lawto ke tham ki mamang da hana ki minister sing amasung MLA chama kuni thoi ki security lawto ke security lawto ke ba adu ki manung da hana ki minister sing Minister Manfred Singh, Badal Rajkumar Varga Bharat Bhushan amasung hanaki Minister Saranjit Singh Chani imung manung yaure. Nepal ki mangkraba miui kungani thoi tong ki ba flan kai gre. Ngasi angan ba matam da Nepal ki Singki district oriba Mostang dagi mafung khantana mangkraba miui kuni thoi tong ki ba tara years gi 9 NAET twin engine aircraft district asimaki Kaong village da kar ga ta to leram ba thenare an official report am ki ba thong ina phone tok le Nepal da kai kraba plane asida tong ki ba mi kuni thoi asigi manung da migel bari di India da ni hari housing plane da to matau karm na kai ki ba ha ba du chapsana khang ba ngamdre Madhya Pradesh da bambula ka chap manana pokhai ba wai thenare u adu janada bu honaru ba am wai tarak padagi pokhai du na sokle yam da ngak ba thodok am oina Madhya Pradesh ki Barwani da bambula gumna pokhai ba oi ama thengnare arba thodo gasi garang thang se nami tok pambi adudagi kelakki ba oi ama kelaktuna pokhai ba degi khangnar pani upambi auriba mapam asi Barwani ke palsutagi kilometer taret napna leiba mapam amadani harbu oi adu leibak da langbada pokhai police na thodo asi ki matang da mafam atu da thijinna ba changbada angakpa maung atu thengna ki bani police team matuna oi adu leibak da langbada pokhai thaudok asiki matangda forest department da report tawgre Madhya Pradesh ki Delhi Falia da leiba Sandilal Bhail kova amadagi phangba paw ki matung ina ngarang thang sinabita magna opambi adu janbada paduda panba wayadu lebak da hek taba ka pokhai ki thaudok adu da phaki khusa sing adu yamna thina soki pokhai bagi makhol adu tabna mafam adu da miyam laktani yengsin laki Miyoi sing atu mafam atu da thongki ba matam da hoi khara sulebak ta adun lei atobo mano wai sing atu soki de police da oina thaudok adu ki matang da pau pi ke bawo du hek phang ba police team adu mafam atu da lak tu yeng sil lagi police nal sangi oina hoi adu lebak ta langke hoi adu lebak ta hek ta ba ko pokhai ki thaudok adu gamari lenin hoi adu ki sample adu collection tau ke ato pada kala madana forest department ki team ki bai ke de ki su thaudok thopam da lak tu yeng sin ba ga loidana hoi adu ki sample sing lauke Police amusung forest department ki beki degi thokthok adu ki batang da thijilaba matung da matu karam na pokhairi banu haibadu chap chana khanglagani asigamba makhal gi u asi mamang da amuk to u ki tri hare pahubasin makatan hari badi bambula gumna pokhairi ba oi asi yengbada yobi mali miui aduna u adu janbada madu dagi kelakpo oi adu lebak te het tabaga pokhai badagi yamna thina sokiba aduna maram oraga mahak hauji district hospital da lega nare Police amasung forest department ki mekedagi oi adu ki sample collection tawraba tungda laboratory te thagre Barwari district ki podadagi doctor Professor Dr. Vina Saitya ka wari sanaba amada bangdo ki bada oi kharati makhoi ki maru adu sandok luba da pokhai basu yawi adu bahari bu oi sing adu di bom natragana bombla gumna mai thokpa natragana pokhai di adu handaki thawdok asini yana han bane China da di asing bu hoising lebak di hek tabaw pokhai ba pambi hobagi paulai adoba China da gi jamra lap mafam asida asigumba makal gi pambi masung oi asi karam na lak lebeno masigi maram da ekoi thijin par mathau tai investigation cha tharap patam da hariba film sing khangba gani haike Nigeria da search amagi charity ki thoram da myam in khaina ba da angang jawna mi kontra pa thoi sire Nigeria gi khathang ba charuk da thangchana be da search amada pang thoki ba charity ki thoram ba da myam in khaina ba amade Nasinabadagi mi kuntramato secret masung atay mi tarit na so kapan nangre thadugo to ho bo mi amana phongdor kibada laita laira basingi kana na bagi damak tapang thokiba program adu da miyam amaga inna ba made nasinabadagi sihiba adu ki manung da miron binupi ama amasung angang kaya yauke Police spokesperson Grace Iringe koko ki matungina Rivers State ki Kings Assembly Pentecostal Church na sindo da pang thokiba pen adu da tin kiba miyam adu church adu ki sahi ki waiwa
Soap for Free Charity Program da laki basingni. Government statistics ki matungina miyo million 80 hena later lahir leriba Africa ki khwai ki sawe economy ko riba Nigeria da sigumba event sing asi toina pang thok na lagle. Philippines da jumai chak bada angang ahum sire. Philippines ki capital region da leriba jumma mamai chak bada angang ahum sire haina namai jik nubita Bureau of Fire Protection BF ina phang torakle. Bureau sin hai mai adu Quezon City ki jum adugi ahum sabu floor da local matamda ayuk pung bari minute tara mapan rom taba matamda sakla khibani maduda sahi mapan nifan amasung bari gi angang ahum mapam maduda sigi angang sing adugi apok pana local pami sing dahai ki madudi mahaki loina bina ayuk angan bada ahum sabu floor gi ka amadagi maikho gi manam ta ki madu jamna thuna living room da sandoraki jum mai sakpa aduda mi pairaba angang ahum adugi apok pa aduna kaplaura aduna hai ki madudi maga masum mahaki loina bina makhoi ki tha mari dangari ba angang lokal ka makhoi ki Yan han ba ang adugan loitana ani sa floor da pai tharaga pak tharaga kongki makoi pikli ba ang adu thongnau amada jumthang dari bemi amada langsin ki amasung miyu eduna ang adubo asoi ang yaudana wakwi ki madugi matong da matai manau asikal loitana makoi ki yan han ba masa adugan loitana yan han ba masa adugan loitana ani sa floor ki thongnau da ki chong thong laga mayulang pok adu da ki hak thok pangam ki firefighters in a minute kontra ki matong da mai adu mathat ki bureau asina hojik mayulang pok adu ki maram thijin ba haukre Mumbai International Film Festival ki damak Manipur ki documentary film ni fan khalakle. India Government ki Ministry of Information and Broadcasting ki makha da leiriwa film division na sinduna Maharashtra ki konong Mumbai da ngasi da gi hauduna. Namit dari ni suma pangtho ka durba Mumbai International Film Festival MIFM for documentary short fiction and animation da unna ki damak. Manipur ki documentary film ni fan khalakle hari. Film Society Manipur ki President Margus Chandra Kongbam na thadorokpa charola manhai. Festival asik damak khalaba film sing adudi apum Pawan Kumar ki documentary pabung siam. Pom sanga masang 50 years of Manipuri cinema born thoksum ki I Rise James Khangembam ki Mairam di Fair Line Maivam Amarjit ki A Way of Life Aribam Siam Sharma ki Mon Pass of Arunachal Pradesh amasang Royal album ki thang tane. I am ki pistol phibam taraktre. Kumsali sing amaga sa panmarfudana dari tagi anes am amadi India government ani ibarat ori sana tu nalaki badu hauki batha khara asidagi nagal adi kemerakta janaba propagam daban saunu khana balaire sada ka sedang naga political issue ki core committee na anes am point government ori sana dapat tok tana bapel tau kre wa famasi core committee asipulu sing diban nagalin ke minister Navier Yuna ngarang anes am ki mu chingko na bada phongtoki aina United Democrat Alliance ki chairman TR Jaliang na phongdorle Jaliang na makatan hai hokiba April thada wari chanaba asag India government interlocutor wariwa ekeme sama sama nagalin terlaktu na tongan ba miyo chingona tu wari chanaki masih hitung da NSNIM gi tim amasu dili de satna wari chanaki NSNIM gi tim madu mamangi seunda halak laba matung tamakatan na center ka wari chanaroi ana phongdokiba laigrabani Ado may namak core committee ki may ki wari sana ba ado makasat tabi na ba ayam dataksin ki bani. NSN ayam amadi core committee ani ki mifam ado ki matang Nagaland government ki spokesperson na iba kronu no pamisin dahay mifam basi NSN ayam ka nagaki tongan po organization amadi committee sing asik pun na pau paudok na duna. Ato matam naga wato ki wari sin purak na nabuho na bani. Mifam ado sarang na pung bari romchuk na pang toki loy na NSN ayam na demand tau riba tongan ba piral amadi constituency matang da kumna kana na bawa from supo kana ke loy na wari sana ba asida asang vice minister su wariba North East Development Alliance ki convener Hemanta Biswa Sarma bosu wari sana ba asida saruji haning bagi apamba committee asigi me kai dagi I am the thang ki haire kani ga kona na matai manau fagat kre nasinung tilpung anirom tarakwa atoi de kaksing district police ki commando unit ki team amana sugnu dagi sosanpur tabalambi paringi sugnu jot ki thong manakta asada sing check tawada Bolero MN01G 8414 amata lakpa nupa amaga Nobi amagadagi kani KG 1.54 fagale hari Polis ki pauna hai faraba miyu ani adudi ti holkomang haukip sahi kontraga tared apokpa ngamdeng haukip amazo Maki loy nabi ti hatnu haukip sahi kontrane Makoy santel ki Hansi Village tolpung dagini aduga hauzuk hauzuk Susanpur ki Semol Village talay bani hari Faraba matay banaw adu kanising adu kona na makatapod logi waiba tabak sing law kana dabasog no PS da khosina kare aire tabak quality control tawi tawde miyam de yang senbiu case logan wangoi assembly constituency ki manungta lambi thong sengkot pagi tabak pai khaliba asta quality control tawi tawde haiba mafam dugi miyam de yang senbiu
quality lay na tabak suan bada miyam na mating pangbiu ay na ASC asigi MLA Khuraizam Loke na fong tokre wangkui asigi irop majro Govinda Gram Samuro mat mutum pivo na chingba mafom singda PMGSY amasong Public Works Department ki makata pai khali palambi thong semba ki thabak sing hakten na yeng silaba matung da pami singda MLA Loke na hai wangkui asig lambi thong asi fivam ka hena fatan ler ba theng na badagi Civil Engineer PWD jauna PMGSY ki office sing ke loina na hakten na satuna yeng sin ki bane State ki sel thong ki fivam phatrabasu ato fan ama Tira pibam sok labara bising asi semjana na bahona gane lambi thong semba ke thabak tawa matamda quality control tawna thabak suna naba mana conductor singda apel tawke lambi thong semba ki fanasi yamna toina lakpana tapana amuk semlingai da quality leina thabak chuduna tungkoina chanaba jana bambong da thabak logot ba mathau tai DRD eki makha da semli lambi sing asi contractor sina matam chana thabak loichana na ba made sahi manga ki maintenance ningtina faikana ninge wangkoi yes da mata tongan ba department asta work order hapsin tuna tabaga bakak sura ba fan pangan bagi wa from lai masi tahun dana ba wanari ari veda content sing asigi mar oi ba pang khara asi ba pau tam jari ba mari local news youtube channel asira ki yang bidi ba puna ba thaga jari channel sna tam da kana badi subscribe to bi na subscribe to bi no loina da like and share to su ka bi no puna ba po amakana thaga jari